Cafe-duda hek changbaga terrace mathakta karaga cigarette ama lighter-dugi luminous flame-duda chami. Aduga cigarette-du chingi. Maikhu wa cigarette-dudagi. Karigumba Wakhalna hek puba ngamlaktrabada nupagummasu yu churub amadi nisagi potlomda taini. Cigarette-du thakna magi mobile-du metli. Aduga mamanabi Rebecca-da text message tawi. Meet me at Munchies. PS. It's urgent. Message to delivered taure. Haibagi pop-up message nama paishilei. Minute tara mukanaraga magi mangda Rebecca leplame. Rebecca ubada oinaduna kapi wahi amata haidana. Kappada magi kajaldo mitpanda smudge ore. Yengbada akiba phaure. Like me iconic eyeliner do salak melak sare. Pulliba ponytail dumaga aduga setliba formal dress tudagi ahongba sunaidre. Kidorage hayo se kapkanu se. Nangna dumai kapadine Barbie doll malambadagi you look like a slut Annabelle. I want Annabelle malaba. Man badanate. Fully possessed over Annabelle do male. Don't say like that. Hai no hairadi kapado. Piloy na ngona ying narimi. Ying jasan. Wakhal nungaidabagi aina kapisi. Asi hairaga ngasai ki office da thengnakiba thodok sing do lerami. Liba loirakpada magi michangdada changduna ta leiraklaba Rebecca na. Ei dogese. Nang kyam wagano. Mamingdo Leishna haibani. There are more than thousands of Leishnas out there. Kamain thiduino. Facebook, Insta da so yam puzzle wini. There's one way out there. Ai salangan bada hanglaga khangdoglaki. Hoine adumain tawraga khangdoasi. Adu edi yam lai. Nangi lambi de yetliba mahaksa. Lab nei thokraga loirine. Adu tawdoise. Araiba thabak amadi oir. Hek yengbada icham chamanu pidi mande mahakse. Salaigumba misak amaga loina tinaba haise. Mahak high profile amadi shoida noirungani. Yamna hyper oinu da nupur. Tapna kaidoba yage haidu khanase. Kamai hyper oiruduino. Masigi Leishna haisena ingondagi yam sensitive oiba topic amadi oirabani. Whatever. Kaidoba yabado matam-matamdugi matungina tawra loir. Sidabu karigi lusaluduino. Masi phawbada aidi thabak ama tawbada asanba mit yingi. Kachin sinthongna. Aduga yamna crucial oiba planning amada madugi pros amadi cons. Nupur se drink sem to thause. Wine glass to malansilli thakliba churuptuna loirakpada mathangamuk chingi. Wine do khasik hek thaklubada wakhal da puba thangba ngamlamdrabado khar yangbadawna tawi. Lambi uramdabado lambi urakpagum suphauri khangde. Magi anoba lambi ama yatlakpadawna tawri. Somdana kamdawri numit simagi numidang wairam salaingan bado Ronaldo pundaba kuire haiduna leishabi dukan mamang yashkul giduda coffee thakbalai. Coffee di lambi mapalduda lebna thaktramaksu yai. Maming tagi coffee ni yashkul lambi do numidang hek oibaga yud amadi pakhang ayamba lamdagi laklaga punpham langfam oi. Karigumbadana makhal makha kayagi dukan pare. Coffee shop macha dagi hauraga pan dukan cafe faw leibana evening matam se khurak hangde. Shana leibak Manipur Shanada Sanani haibayai. Mafam sida hek lakpa matamda lairaba haibado leiramdoba maloi ina khunba ngakta. Adobudi mafam se ina kaira khunba macha ayamba lambigi nakanda punfam langfamni. Magi tongan ba grouping khairaga. Latest gari, latest mobile, latest technology, latest fashion loina mafam sida uni magi oiba khongbu siga. Generation sigi top Marriott features expose tauri. Salaingan baso laisabi dukan mamangduda Ronaldo family. Bhai, cafe da coffee thakpa nangbu lambi mapan sida hinabro. Coffee shidi mamingdagini. Nama thongbai wani. Oh, igandar. Nini kaudura, cheche kaudura khangdabido lumbala inatro. Maduma khairase. Ekhoi chahi linga natraga junior ko gi haidraga bahai nang nandag yam change torpase ai sathin ngai ngaktaba ngamde pasing thingamdaba district khudingi lekai khudingda leibi nupi kaya namai paiduna yanari basing do honto amaga nangna tamphasna haibadu da lupli basi kaigino change is inevitable madudi proverb ni proverb to ai sada panchulaga yengi chanaba yaba madi orame aina mabu khanjaba horakpagi maram sule nongmaithem Khangdreda nangse. Office hek kakibadagine aruba wayam gang. Yamna formal oikhatkre. Tasingna nangse aigi high school life ki friend duni ko.
Hoi, nang say gi friend duni. Thajarak tabai hanginine. Yai bai nang su. Nang na hongba mali bai sa. Shuk honge khongde ko. Asam na higwari sanaringai Mitchell's with temptation dagi tamphashna do lekai mamanabi Ruby ga thore. Numidang wairamgi sum coffee thakpa pastry chaba oina thoklubani. Michelle dagi khongthang do khongkap taramuk thangdorak padangairi. Lambina kanda leiba Himalaya tongduna lakpa naha ahumna tamphashna do laknarami. Me samsangbi I play right ni. No radio station do da lilam ta thajilake. Ikoi bai sa writer ni. Yam hibani drama ibani. Bai nang na thajinge haba drama do kai drama no. Robert, aina iba drama do maming do ichigi mamanabi koi. Wawa Karim na boy kathai na boy noi. Robert Harrisi thangnaba lekai gi angang ni. Aduga radio lila I Harrisina Bhushan. Aduga nakanda maya higatlibaduna Tomthin. Robert na tamphashna bo radio station da thabak tawi takpadagi laknaribani. Amaromda Robert ki mamanaba Bhushan na tamphashna bo laknaboy nungsiboy manba mataw utpasi mamang chahi gi kangdagini. Aduna thengnaba khuding Bhushan na tamphashna bo laknadaba numit yawkhide. Karim naribado tominna wahi amatta phawba hek haide adugi mahud mayumbu yawrade haiduna gam thangi. Adubo maga chetminaribi Ruby di mina lakjaba yade. Robert, nang selegai gi nong pani haiduna sum yengbani. Taxi khasi yawdaba waraktaba nature da mimangda tholakano. Che Ruby akhoi dinga sai de ngang se ichi ga mari leina da Brian kal. Kai no ne na thau na tanan thau sai duwa. Wari iga warak ti gaina yam all stroke mali chesi. Mi usitaba taw no Robert. Nathak thong bai khoine heba kawgno. Ithak thong bor gedorgi akhoina ngangning bangang bada yam haipa sari ge gino. Tomin lerami tamphashna do Robert ki wadu tabadagi ting soklamale. Tamphashna do Ruby da Karim narakpadu dadi masu chinbal kangle. Robert, ngasai dagi lekai gi angang sing ne haibagi aduk tomin lebani. Nakhoina utliba nature do takpi tambirak taba kawi. Pakhang na lesabi da lakna dana hanubi lakno hairo. Lekai ni se lekai. Mi gi da tawucho. Farasu Patrasu, Equis in a Taki Halni, Laknaba Laknadaba, Mr. King Laga, Chahi and Lakno Kangaba. Robertson cum Laga Labaduda, Nakal the Gitom Tin Amadi, Bushan Shio Sile. Nung Shiba Bamba Shibu, Lekai Chahi Haidana, Amuktongan before Madame Labro. Adogam Kothari Dubu, they Sabina the Dona. Nupa Koi the Baduda, Quibi get away Vanigino. Adogam saw the Bugagino. A shame, cook Chakudona. Nung Shiba me the Laknadana, Nung Shidaba me the Lakno Hebro. Tamphashna do yam sauna haire. Noigi do mi khoi galak na bagamana de Karim na bakawi. Noigi chahi matang duna playwright kainaga mangda manga moine radio drama ga. Bhushan do maya ihi gatlaga noksele. Mana nokpada magi khobanai ani dusto nokhawda yade haibagi matagum matang duda nokning de khangdaba makhai leisabi thadana maya do higatle. Karim na ba haibabu taseng na sathina Karim nei. Makhoi gi mawong duda manaba tallamale ngangluraga Wa mayam, wa manglani khanduna anido lambi mapal duda chatke tawbaga Bhushan na chatpa yaroi haibagi matagum khami. Iche ta bhasna nanabu chansam da dibiyo nong phadoksu aigi gari maning sida hablaga koiba pujagi amta yabiyo date kaidom da chaseba. Ping lawi tamphashna do mamai duda khopak duna thage tawi adubo Bhushan na khudang do tap launa pai adubo thangnaba mikupta magi khudang do fat launa kanthoi. Salaingan bana samban amagum Bhushan gi mit mangda khaduna lerami. Nang na pai ba khudang ra. Ngasi gi last warning. Matung mana magi khudang hek pai ge khalaba. Na khuddo. Hantak mapoki season ba phangoi da bane. Tauri ba mong mataudu da tamphashna ithak thakatli. Masa pumba ching khaibagum khairi. Nik lawi. Kadom dagi matang sida nungshit mabigum yang na pai shilakliba khanghaudre madi ngakchana na yengduna le. Mamit ani du kuptana. Adubu masu pakhatli karigumba magi maramgi khud yawnaraklе lekai wathoktagi lebak kumhai oiraklabadi masi khalubada mahak wadaba ngamde. Bhushan haidusu salaingan badagi khara junior di oiramgani adubu mi ushitaba ama adu masada iroinarakpa pakhang macha ama oibana Karim narei. Nangna khud thudiklaga aina dum tumin yengduna leigani na ningra. Oh, nangi se aibu phugen khaliro. Aigidi all haiba leite angang haiba leite aingonda karaklaba mishakto aidi lemna di tokte he nang aisha kananu khangdrama lene chahi matang duga nangi seli khaliro naush nangna ha naushu tobanga bayam leirabani Bhushan amadi salaingan ba ani do ngarang khatnarakle
Salainganbagi mawongduda Tampashna do pakatpa sumsum helakle karigumba fatanungda thokladi kari khalurabano khangde. Salainganbagi khudangdu pai chingthori tawriba magi mawongduda Bhushan hoigi party do yengduna le. Puro nangna puningba mafamda pothaphambu pini hairabadi yotling thangduna pugera lakduna chingduna phoiduna pugera aigi khongthangdi nangi natung illani ai isana yare khudingmak nangna haiba asigi mawongni thazadana magi khudangdu pairaga miyam laktagi chingduna pubada salaigi mafamdadi punsigi ahanba nungshigi lambida thamoi ama khunbagum phawi pakhat chawbi Tampashnagi maithongduda yengduna le wahai amattadi haide adumna mana chingduna puba maikaida adum ningthau manai chumdring haiduna chatli tungdana Ronalga inari ngasaiwai lambida coffee thakduna wari sanaringai mesel sweet temptation dagi Tampashna thoklakpadu ui hek thoklakpaga naha pakhang macha ahumna omsinkhibadu ui manu ubaga mangonda trigger ama tawre pamdaba thodok ama thokre magi masada high octane gumba fathaba yadraba adrenaline rush ama phaurakpadagi Tampashna bu senajariba misak ama oina wayong yari phana sangna makhut samduna laklaga ithak thakatna nang mafam se thadokduna chakro mafam se da kuina sangna leitharana pakhatpoi thakatpoi hairai magi wajaba matawduda mekuptuda Tampashna gi matawduda salainganba yengduna le Salaidi thawa isa sadabagum leplaga le Ronalna salaibu chingduna magi gari khamliba mafamdu tamna puki jeepduna Ronalna thawri aduga salaina tonglaga chatki mana chatkibada ne hektai kuina pantharamdana Rubiga loinana Tampashna mayum changki magi kada hek yobaga Rubina kanano zigidubo chahidi na undomal adubu magi adi chittudi gari hairuni speechless kanano ba Tampashna do ongduna lei tumin magi phamungduda makhongdu yantharaga pakhatlubagi inelduna mangkhraso mangleibakta koirubagum phauri hojikta mana ukhiba tawkhiba singduna kari migi macha pakhangdugi khudangdu paiduna chingduna karigi pururi taniklaba thamoina madom wahanghangjari Rubina ngangligado masada changlamde tumin atawa malangda paper lantern gum masu tawduna chatli matningba matamda mutlasano nungshitna puningba maikaida mabu puduna chatlasanu haibagi matagum magi wakhalna chebulgum tawri uri tari khudingmak mahaki thamoibu watemba ngamba takpi tambiba haiba nungsiba koba mana mabudi pangthahanbiramle met kuptana yengjakhiba mapung pharaba magi maithong hanjin met mangda uri tampha kidorage nangdi mawong amanina flight mode ni nangna leirise ithak thakatna handamukso adum khumai aha keiba aina ngasai de ngangise nangdi tadraboire kai hai khrage haise kisho idea hangda hangluradi magi hangna bidawrani khangdi khangboire aina kai no mayam haiki haiba simade khangi aduda aiso ongi ngai da khanghodre kai no ba haiki basingdo parikha daga tamina dana phamina rubatho kari no ma khangdre simadi takbiu kaina hanguradi suktak takbiraktabai mongni nangi mongsidi nangi se nangonda ina thawikhide haidana waruriro warozade adokluna wakhal khalamgani di khaludaba matangduda nangna ungbado aibu ungkraba ungde tumin laisenkhibane ado nangbu aruba wakhal khalaliba khudang baiduna jingthokluba pakhangdubu kananoba aiso phasana khangdi khangdaba migi khudang pairaga jingthoknabrani haisibo lotchilaga thamba yaba matang oiraktrabadudadi salainganbaga maga ihana thengnakiba mabu propose tawrakhiba mabu lumba lakhiba wari amata chethadana lirami wari du tabada Rubina nangi wari sidi oja sarlaga mani matungi wari manchile basante nungalamdai 2.0 yariba nangso somdana kamdawri salainganbadu chak toklaba matong magi kada file ama yengli file du yengna magi yet thangba khudangdu da yengi ngasai Tampashnana magi khudangdu pai soro laktuna chingduna pukhibadu ningsinglei phauramgani thase engonda phauribasigum masu phauramdragabu karigi mana egidamak wabiriba wafam thokte waribado egidamak khanba hore haiba takpani karigi mana egi care lori
ꯉꯁꯥꯏꯒꯤꯗꯣ ꯐꯨꯅꯔꯝꯕꯁꯨ ꯌꯥꯏ ꯐꯨꯅꯕꯗꯣ ꯄꯥꯝꯗꯕꯒꯤꯗꯃꯛ ꯑꯩꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯆꯤꯡꯂꯤꯕꯅꯤ ꯅꯠꯇ꯭ꯔꯒꯗꯤ ꯆꯤꯡꯂꯝꯗꯕꯁꯨ ꯌꯥꯏ ꯅꯨꯡꯁꯤꯕꯒꯤ ꯑꯍꯥꯟꯕ ꯃꯆꯠ ꯂꯚꯤꯡ ꯏꯁ ꯀꯦꯌꯔ ꯅꯠꯇꯦ ꯍꯥꯏꯒꯗ꯭ꯔꯥꯅꯦ ꯃꯁꯤꯁꯨ ꯅꯨꯡꯁꯤꯕꯒꯤ ꯇꯣꯞ ꯇꯣꯞꯄ ꯁꯛꯂꯣꯟ ꯁꯂꯥꯏꯉꯥꯟꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯅꯤꯡꯁꯤꯡꯕꯒꯤ ꯏꯔꯣꯜꯅꯨꯡꯗ ꯂꯨꯞꯂꯤꯈꯩꯁꯨ ꯄꯦꯟꯕ ꯅꯥꯏꯗꯦ ꯁꯥꯟꯇꯤ ꯐꯪꯉꯤ ꯋꯥꯈꯜꯒꯤ ꯂꯝꯗꯝꯗ ꯎꯔꯤ ꯃꯤꯠꯇ ꯄꯥꯈꯠ ꯆꯥꯎꯕꯤ ꯇꯝꯐꯥꯁꯅꯥꯒꯤ ꯃꯥꯏꯊꯣꯡ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛꯅꯤ ꯏꯕꯦꯊꯣꯏꯗꯨ ꯌꯥꯝ ꯁꯥꯎꯅ ꯂꯥꯛꯏ ꯑꯗꯨꯒ ꯁꯤꯖꯇꯣꯝꯕꯤꯗ ꯑꯁꯥꯎꯕ ꯄꯨꯝꯕ ꯍꯩꯊꯩ ꯏꯅꯝꯁꯤꯌꯥ ꯑꯩꯅ ꯍꯥꯏꯖꯕꯗꯤ ꯇꯥꯕꯤꯗꯦꯅꯦ ꯃꯄꯣꯛꯁꯤꯃꯒꯤ ꯏꯄꯥꯝ ꯂꯝꯗꯝꯁꯤꯗ ꯈꯣꯡꯗꯥꯔꯛꯂꯅꯨ ꯋꯥꯍꯩꯅ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯕꯛꯅ ꯇꯥꯛꯂꯕ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯂꯥꯛꯄꯒ ꯀꯣꯛꯊꯛꯁꯤꯗ ꯍꯩꯙꯔꯛꯏꯁꯤꯅ ꯃꯆꯥꯅꯤ ꯃꯅꯥꯎꯅꯤ ꯍꯥꯏꯕꯒꯤ ꯃꯥꯏ ꯈꯖꯤꯛꯇ ꯐꯥꯎ ꯌꯦꯡꯕꯤꯗꯦ ꯁꯥꯒꯩ ꯑꯣꯟꯈ꯭ꯔꯕꯤꯅꯤ ꯍꯥꯏꯗꯨꯅ ꯅꯤꯡꯉꯣꯜꯂꯩꯒꯤ ꯏꯋꯥ ꯆꯠꯂꯔꯣꯏ ꯃꯐꯝꯁꯤꯗꯗꯤ ꯃꯗꯨꯒꯤ ꯆꯟꯅꯐꯝ ꯂꯩꯔꯔꯣꯏ ꯍꯥꯏꯗꯨꯅ ꯎꯠꯂꯤꯕ꯭ꯔꯣ ꯑꯩ ꯋꯥꯈꯜ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯡꯗꯨ ꯏꯕꯦꯊꯣꯏ ꯇꯥꯔꯣꯏꯌꯦ ꯏꯅꯝꯃꯗꯤ ꯀꯗꯥꯏꯗꯒꯤ ꯇꯥꯔꯅꯤ ꯁꯨꯛꯇꯥ ꯍꯦꯛ ꯇꯥꯔꯣꯏ ꯅꯆꯥꯅꯨꯄꯤꯅ ꯍꯦꯟꯅ ꯂꯨꯝꯂꯕ ꯅꯠꯇ꯭ꯔꯣ ꯍꯩꯃꯥ ꯑꯩꯅ ꯍꯥꯏꯕꯗꯤ ꯅꯪꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯗꯣ ꯍꯥꯏꯌꯨ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯕꯅꯤ ꯏꯅꯝꯁꯤꯌꯥ ꯑꯩ ꯉꯁꯤꯗꯤ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯔꯤꯁꯤꯅꯤ ꯑꯩꯗꯤ ꯏꯃꯨꯡꯁꯤꯒꯤ ꯌꯨꯝꯁꯤꯒꯤ ꯁꯥꯒꯩꯁꯤꯒꯤ ꯑꯐꯕꯇ ꯈꯟꯗꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯋꯥ ꯌꯨꯝꯁꯤꯗ ꯍꯨ ꯑꯣꯏꯔꯦ ꯌꯦꯡꯉꯣ ꯏꯕꯦꯊꯣꯏ ꯑꯩ ꯀꯣꯛ ꯉꯥꯎꯔꯤ ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ ꯀꯩꯗꯧꯕꯒꯦ ꯉꯔꯥꯡ ꯇꯝꯐꯥꯁꯅꯥꯗꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯥꯈꯪ ꯃꯆꯥ ꯑꯅꯤꯅ ꯃꯨꯟꯅꯩ ꯍꯥꯏꯕ꯭ꯔꯥ ꯃꯥꯒꯤꯗꯃꯛ ꯋꯥ ꯂꯥꯎꯔꯤꯗꯣ ꯏꯅꯝꯁꯤꯕꯨ ꯀꯔꯤꯝꯇ ꯇꯥꯕꯤꯗ꯭ꯔꯤꯕꯣ ꯁꯤꯖꯇꯣꯝꯕꯤꯗꯤ ꯏꯉꯛꯉꯛꯂꯦ ꯉꯁꯤ ꯏꯕꯦꯊꯣꯏꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯈꯪꯗꯕꯅꯤꯅ ꯍꯥꯏꯔꯤꯗꯨꯗ ꯃꯌꯥ ꯀꯥꯔꯦ ꯑꯩꯗꯤ ꯇꯥꯗꯦꯅꯦ ꯈꯪꯁꯨ ꯈꯪꯗꯦꯅꯦ ꯏꯅꯝꯁꯤꯗꯤ ꯈꯪꯉꯣꯏꯌꯦ ꯇꯥꯔꯣꯏꯌꯦ ꯅꯆꯥꯅꯨꯄꯤꯁꯤꯅ ꯅꯥꯔꯣꯟꯗ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯋꯥꯗꯤ ꯂꯧꯕꯤꯗꯦ ꯃꯥꯒꯤ ꯃꯥꯡꯅꯕ ꯐꯠꯇꯅꯕ ꯁꯤꯟꯕꯗꯨ ꯃꯉꯥꯏꯅꯦ ꯌꯦꯛꯅꯕꯒ ꯆꯞ ꯃꯥꯟꯅꯈꯩ ꯑꯗꯨꯒ ꯁꯣꯝꯗꯅ ꯄꯦꯠ ꯄꯦꯠ ꯂꯥꯎꯕ ꯄꯥꯈꯪ ꯃꯆꯥ ꯈꯔꯒ ꯃꯥꯗꯤ ꯁꯪꯒ ꯇꯧꯔꯝꯂꯤꯕꯣꯏꯔꯦ ꯏꯕꯦꯊꯣꯏ ꯑꯩꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤꯅꯦ ꯃꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯈꯣꯡꯊꯥꯡ ꯈꯨꯗꯤꯡ ꯁꯦꯟꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯏꯅꯝꯁꯤꯗꯤ ꯆꯧꯌꯦꯡ ꯌꯦꯡꯗꯨꯅ ꯀꯣꯝꯊꯣꯛꯂꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯗꯤ ꯍꯥꯏꯕꯤꯔꯤꯁꯤꯅꯤꯀꯣ ꯃꯥꯒꯤ ꯑꯀꯥ ꯁꯨꯝ ꯌꯦꯡꯗꯨꯅ ꯍꯟꯗꯛꯀꯤ ꯂꯥꯛꯂꯤꯕ ꯊꯥ ꯑꯃꯅꯤꯁꯤꯗ ꯃꯥꯒꯤ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯈꯪꯕ ꯄꯥꯝꯃꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯊꯪ ꯆꯍꯤꯒꯤ ꯑꯣꯜꯂꯛꯄ ꯐꯥꯏꯔꯦꯜ ꯂꯝꯇꯥꯁꯤꯗ ꯍꯣꯡꯅꯕ ꯇꯧꯁꯤ ꯋꯥꯐꯝꯁꯤꯗ ꯄꯟꯊꯔꯔꯣꯏꯁꯤ ꯀꯩꯒꯨꯝꯕ ꯏꯅꯝꯁꯤꯒ ꯌꯥꯝꯕꯨꯡꯒꯅ ꯍꯟꯗꯛ ꯃꯇꯥꯡꯁꯤꯗ ꯑꯩꯒꯤ ꯃꯥꯏ ꯍꯦꯛ ꯉꯥꯛꯄꯤꯔꯛꯇ꯭ꯔꯕ ꯑꯃꯨꯛ ꯍꯟꯅ ꯏꯄꯥꯝ ꯂꯝꯗꯝ ꯂꯩꯔꯤ ꯍꯥꯏꯗꯨꯅ ꯍꯟꯅ ꯑꯃꯨꯛꯇ ꯌꯦꯡꯈ꯭ꯔꯔꯣꯏ ꯑꯁꯥꯎꯕꯒꯤ ꯆꯦꯛꯇꯥꯛ ꯄꯨꯝꯕ ꯁꯤꯖꯇꯣꯝꯕꯤꯒꯤ ꯃꯊꯛꯇ ꯍꯩꯊꯔꯝꯂꯒ ꯄꯩꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯈꯥꯝꯕꯁꯨ ꯉꯝꯗ ꯑꯁꯥꯎꯕꯁꯨ ꯊꯦꯝꯖꯤꯟꯕ ꯍꯩꯇ ꯇꯨꯃꯤꯟ ꯃꯗꯣꯝ ꯂꯩꯍꯧꯏ ꯇꯥꯟꯖꯥꯗꯨꯗ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕꯤ ꯕꯤꯂꯥꯁꯤꯅꯤꯗꯨ ꯇꯐꯤꯡ ꯂꯥꯛꯑꯒ ꯁꯤꯖꯥ ꯑꯩꯅ ꯑꯉꯥꯡꯁꯤꯡꯒꯤ ꯃꯆꯤꯟꯗꯒꯤ ꯄꯥꯎ ꯑꯃ ꯇꯥꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯅꯦ ꯉꯔꯥꯡ ꯇꯝꯐꯥꯁꯅꯥꯒꯤ ꯍꯥꯀꯟꯗ ꯎꯪꯈꯠꯅꯩ ꯍꯥꯏꯁꯤꯕꯣ ꯈꯨꯝꯅꯤꯡꯗ ꯈꯨꯝꯂꯛꯏ ꯍꯣꯏ ꯏꯟꯗꯣꯟ ꯑꯁ ꯑꯩꯗꯤ ꯋꯥꯈꯜ ꯌꯥꯝꯅ ꯈꯟꯊꯍꯟꯅꯤꯡꯉꯤ ꯇꯝꯐꯥꯁꯅꯥꯗꯣ ꯁꯣꯝꯗꯅ ꯑꯩꯅ ꯋꯥ ꯍꯧꯗꯣꯛꯂꯨꯔꯒ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯁꯤꯖꯥ ꯅꯥꯊꯩꯕꯒ ꯌꯥꯔꯣꯏꯀꯣ ꯑꯩꯅ ꯁꯪꯒ ꯇꯧꯕꯗ ꯆꯣꯞꯂꯔꯣꯏ ꯍꯥꯏꯗꯨꯅ ꯄꯨꯁꯤꯜꯂꯛꯂꯒꯅꯦ ꯁꯤꯠ ꯅꯥꯟꯊꯣꯛꯄ ꯌꯥꯔꯣꯏ ꯉꯁꯤꯗꯤꯅꯦ ꯏꯟꯗꯣꯟ ꯈꯔ ꯁꯥꯎꯅꯤꯡꯉꯤ ꯏꯟꯗꯣꯟ ꯆꯠꯂꯦꯀꯣ ꯕꯤꯂꯥꯁꯤꯅꯤꯗꯨ ꯒꯦꯠꯂꯣꯝꯗ ꯊꯣꯛꯈꯤ ꯁꯨꯃꯥꯡ ꯃꯆꯤꯗ ꯃꯤꯀꯨꯞ ꯈꯔ ꯂꯦꯞꯂꯝꯕꯗꯨꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯁꯤ ꯌꯧꯁꯤꯜꯂꯛꯑꯗꯤꯅꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯀꯥꯟꯅꯔꯔꯣꯏ ꯇꯝꯐꯥꯁꯅꯥ ꯎꯅꯔꯒ ꯍꯧꯖꯤꯛꯃꯛ ꯑꯁꯦꯡꯕ ꯑꯃꯗꯤ ꯈꯪꯂꯒꯦ ꯇꯝꯐꯥꯁꯅꯥ ꯑꯌꯨꯛꯇꯨꯗ ꯆꯥ ꯂꯣꯜꯂꯤ ꯃꯃꯥ ꯆꯪꯉꯛꯄꯒ ꯎꯍꯧꯗꯦ ꯇꯨꯡꯂꯣꯝꯗꯒꯤ ꯆꯥꯒ ꯂꯩꯔꯤ ꯑꯔꯨꯕ ꯋꯥꯝ ꯂꯩꯔꯤ ꯅꯥꯀꯣꯡ ꯃꯌꯥꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯄꯅꯤ ꯑꯗꯨꯅꯕꯨ ꯍꯦꯟꯅ ꯃꯉꯣꯟꯗꯗꯤ ꯈꯪꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯦ ꯑꯀꯤꯕꯅ ꯊꯨꯝꯍꯠꯂꯕ ꯀꯩꯅꯣ ꯏꯃꯥ ꯍꯨꯔꯥꯟꯕꯤꯗꯧꯅ ꯃꯤ ꯅꯥꯀꯣꯡ ꯃꯌꯥꯁꯤꯗ ꯉꯔꯪ ꯍꯦꯛ ꯉꯪꯉꯗꯅ ꯍꯩ ꯌꯥꯔꯦ ꯅꯪꯃꯁꯨ ꯑꯗꯨ ꯑꯗꯥ ꯂꯩꯔꯦ ꯉꯔꯥꯡ ꯅꯪꯒꯤꯗꯃꯛ ꯄꯥꯈꯪ ꯃꯆꯥ ꯑꯅꯤ ꯉꯪꯈꯠꯅꯩ ꯍꯥꯏꯁꯤ ꯆꯨꯝꯕ꯭ꯔꯥ ꯍꯥ ꯄꯥꯎꯁꯤꯗꯤ 7:30 ꯍꯦꯟꯅ ꯌꯥꯡꯉꯤ ꯆꯨꯝꯕꯨ ꯆꯨꯝꯂꯕ꯭ꯔꯥ ꯍꯥꯏꯃꯤ ꯆꯨꯝꯃꯤ ꯀꯅꯥꯅ ꯍꯥꯏꯔꯤꯅꯣ ꯅꯅꯦ ꯏꯕꯦꯊꯣꯏꯅ ꯍꯥꯟꯅ ꯍꯥꯏꯔꯛꯄꯅꯤꯅꯦ ꯄꯤꯁꯨꯝꯗ ꯂꯩꯕꯤ ꯃꯥꯅ ꯀꯔꯝ ꯇꯥꯔꯤꯕ ꯃꯥꯗꯤ ꯃꯅꯥꯗꯣ ꯁꯟꯅ ꯄꯥꯟꯕꯅꯤ ꯑꯗꯨꯒꯤꯅꯤꯗꯅ ꯅꯅꯦꯗꯤ ꯁꯕ ꯗꯨꯅꯤꯌꯥ ꯍꯥꯏꯗꯣ ꯈꯪꯗꯕ ꯂꯩꯇꯦ ꯃꯥꯗꯤ ꯈꯪꯗ꯭ꯔꯦꯗ ꯈꯤꯇꯪ ꯇꯧ ꯌꯥꯗꯦ ꯅꯣꯏꯅ ꯍꯦꯟꯖꯤꯟꯅ ꯂꯨꯁꯤꯟꯅ ꯈꯟꯖꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯅ ꯑꯗꯨꯕꯨ ꯄꯥꯈꯪ ꯑꯅꯤꯗꯨꯕꯨ ꯀꯅꯥꯅꯣꯕ ꯃꯤꯅꯦ ꯃꯤ ꯅꯃꯥ ꯑꯩꯉꯣꯟꯗ ꯐꯥꯎ ꯑꯁꯦꯡꯕ ꯍꯥꯏꯅꯤꯡꯗ꯭ꯔꯕꯅꯦꯕ ꯅꯕꯨꯛꯇꯤ ꯂꯨꯏꯗꯀꯣ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯀꯔꯤ ꯍꯥꯏꯗꯣꯏꯅꯣ ꯑꯩ ꯍꯥꯏꯐꯝ ꯈꯪꯗꯦꯗ ꯏꯃꯥ ꯃꯥꯒꯤ ꯍꯧꯅꯕꯤ ꯍꯥꯏꯐꯝ ꯈꯪꯗꯦꯁꯤ ꯑꯃꯨꯛ ꯍꯧꯔꯛꯑꯅꯤ ꯑꯗꯣ ꯏꯃꯥ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅꯦ ꯏꯆꯥꯒꯤꯗꯃꯛ ꯄꯥꯈꯪ ꯑꯅꯤ ꯈꯠꯅꯩ ꯆꯩꯅꯩ ꯇꯥꯕꯗ ꯂꯩꯁꯥꯔꯤꯉꯩ ꯍꯥꯏꯁꯤꯗꯤ ꯈꯔꯁꯨ ꯄꯣꯡꯊꯣꯛ ꯆꯥꯎꯊꯣꯛꯅ ꯍꯤꯡꯉꯨ ꯇꯥꯕꯗ ꯀꯌꯥꯗ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯅꯪꯕꯨ ꯅꯨꯡꯁꯤꯖꯕ ꯀꯅꯥꯅ ꯅꯪꯒꯤꯗꯃꯛ ꯁꯣꯛꯅꯔꯤꯕ ꯂꯥꯟ ꯃꯁꯤ ꯏꯆꯝ ꯆꯝꯕ ꯋꯥꯐꯝ ꯅꯠꯇꯦ
ꯅꯨꯡꯁꯤꯔꯝꯗ꯭ꯔꯗꯤ ꯀꯩꯗꯧꯅꯨꯡꯗ ꯅꯪꯒꯤꯗꯃꯛ ꯆꯣꯡꯊꯣꯛꯂꯝꯂꯣꯏ ꯂꯛꯅꯕ ꯃꯔꯛꯇ ꯀꯔꯦꯝꯅꯕ ꯃꯔꯛꯇ ꯑꯗꯨꯝꯅ ꯐꯧꯌꯥꯟ ꯌꯥꯟꯗꯨꯅ ꯆꯠꯄꯅꯤ ꯅꯨꯡꯁꯤꯕ ꯃꯍꯥꯛꯁꯨ ꯃꯤꯅ ꯅꯉꯣꯟꯗ ꯂꯛꯅꯅꯤꯡꯉꯤꯗꯣ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯤ ꯏꯃꯥ ꯏꯃꯥ ꯀꯧꯕꯅ ꯀꯥꯟꯅꯔꯣꯏꯅꯦ ꯐꯅꯁꯨ ꯆꯥꯎꯔꯦ ꯂꯩꯁꯥꯕꯤ ꯐꯥꯔꯦ ꯅꯪꯕꯨ ꯈꯔꯗ ꯅꯠꯇꯦ ꯌꯥꯝꯅ ꯁꯦꯝꯒꯠꯄ ꯌꯥꯔꯦ ꯋꯥꯅꯤ ꯅꯪꯒꯤ ꯆꯍꯤ ꯃꯇꯥꯡꯁꯤꯗꯗꯤ ꯅꯨꯄꯥ ꯀꯌꯥꯅꯣ ꯑꯩꯉꯣꯟꯗ ꯀꯦꯜꯂꯛꯈꯤꯕ ꯍꯥ ꯃꯣꯏꯔꯥꯡ ꯂꯩꯔꯛꯀꯤ ꯁꯤꯖ ꯍꯥꯏꯗꯨꯅꯅꯦ ꯁꯦꯀꯥ ꯀꯥꯏꯔꯤꯕꯅꯤ ꯅꯪꯁꯦ ꯑꯩꯅ ꯄꯣꯛꯄ ꯃꯥꯟꯗꯦ ꯏꯕꯦꯝ ꯏꯆꯥꯅꯤ ꯍꯥꯏꯕꯗꯅꯦ ꯃꯃꯥ ꯑꯩ ꯂꯧꯗꯦ ꯏꯃꯥ ꯍꯣꯏꯅ ꯂꯩꯁꯥꯔꯤꯉꯩ ꯃꯇꯝꯒ ꯍꯧꯖꯤꯛ ꯃꯇꯝꯒ ꯌꯥꯝ ꯁꯥꯊꯤꯅ ꯈꯦꯠꯅꯩꯗ ꯃꯇꯝꯁꯤꯗꯗꯤ ꯏꯃꯥ ꯍꯣꯏꯒꯤ ꯊꯥꯏꯅꯒꯤ ꯔꯣꯃꯥꯟꯁꯇꯣ ꯆꯠꯅ ꯌꯥꯗ꯭ꯔꯦ ꯅꯨꯡꯁꯤꯕꯅ ꯀꯥꯔ ꯇꯣꯡꯕ ꯆꯥꯛ ꯄꯨꯛ ꯊꯟꯕ ꯍꯧꯅꯗꯦ ꯁꯦꯟ ꯄꯥꯏꯕ ꯊꯕꯛ ꯇꯧꯕ ꯊꯤꯅꯔꯦ ꯍꯩ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕꯁꯨ ꯑꯗꯨꯝ ꯂꯩꯕꯅꯤꯅꯦ ꯍꯥ ꯍꯤꯗꯥꯅꯕꯗꯒꯤ ꯈꯖꯤꯛꯅ ꯊꯩꯔꯒ ꯅꯣꯏꯅ ꯈꯪꯗꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯗꯥ ꯈꯪꯗꯦ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯏꯃꯥꯅ ꯏꯆꯥꯕꯨ ꯀꯟꯕ ꯉꯝꯂꯣꯏꯗꯧꯔꯤ ꯅꯁꯥꯅ ꯈꯪꯅ ꯂꯤꯠꯇꯨꯅ ꯆꯠꯆꯈꯣꯒꯣ ꯀꯩꯗꯧꯔꯒꯦ ꯑꯃꯨꯛ ꯅꯪꯅ ꯈꯪꯅ ꯆꯥꯟꯅꯕ ꯂꯩꯔꯗꯤꯅꯦ ꯆꯠꯈꯤꯅꯕ ꯇꯧ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯅꯅꯦ ꯏꯕꯦꯊꯣꯏꯅ ꯅꯝꯗꯅ ꯂꯨꯍꯣꯡꯕꯤꯔꯅꯤꯅꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯁꯥꯒꯤ ꯑꯌꯥꯕꯁꯨ ꯌꯥꯎꯗꯅ ꯅꯝꯐꯨ ꯁꯥꯐꯨꯒꯤ ꯊꯕꯛꯇꯨꯕꯨ ꯍꯦꯛꯇ ꯆꯠꯅꯕ ꯌꯥꯒꯗ꯭ꯔꯥꯅꯦ ꯈꯪꯗꯦꯀꯣ ꯑꯩ ꯃꯗꯨ ꯃꯗꯥꯏꯗ ꯂꯩꯇꯦ ꯍꯥꯏꯕꯤꯗꯦ ꯍꯥꯏꯅꯤ ꯍꯟꯗꯛ ꯃꯇꯥꯡꯁꯦ ꯅꯅꯦꯒꯤ ꯋꯥꯁꯦ ꯁꯥꯒꯩꯁꯤꯅ ꯂꯨꯝꯅ ꯂꯧꯗꯧꯔꯤ